MSTV mieng tabiriba singbu namaitham kazalna khurumjari. Hauzik nunthilgi oiba pau pizari. National Program for Control of Blindness and Visual Impairment (NPCB) and 6 National Health Mission Manipur na sinduna 38 National Eye Donation Fortnight 2023 gi saruk ama oina free eye screening cum awareness camp ama ngasi Lamphepalta leiba State Ophthalmic Office ta pangthokre. Thauram aduda Directorate of Health Services Manipur gi Director Dr. Khoirom Sasikumar Mangang na athoiba mithunglen SNO NPCB and 6 Manipur Dr. Bikram Singh Khoisnamna Thauram mapu amadi Manipur film actress Lesangtem Tonthoi ngambina akhanaba mithunglen oina saruk yaki ngasigi thauramga mari leinana Dr. Khoirom Sasikumar na hai mit haibasi mioibagi khwaidagi tangai fadaba organ amani mioiba ekhoina mit yaudana khangba haibasi awaba ama oigani aikhoigi punsigi awa nungaida mit uba changi ngasi pangthokliba thauram asida tungda kananaba kaya pigani organ transplant tauba asi sahi kayagi mamangdagi pangthoklodaba amani matamgi matung ina hojikti organ transplant mapung fana pangthokpa ngamle tapna state asidasu organ transplant mapung fana pangthokpa ngamle mitki dan tauba sina khwaidagi athoiba dan makhal amani Europe America Japan na chingma afam singda miyoibana laikhidraba matung imung manungga yanabagi matung ina mitki cornea na chingba lokthoktu na tangai fadaba miyoi singda haptuna kanaba kaya phangale aikoi puna organ donate tawduna kanaba pibagi matangda miyamda mamuta na khanganse haiki wa 38 suba function chi matungda lakbadi mahai chahan chi haibo wakhan tu aina mayamda thamning ni alna organ transplant toba haibse mama meki ipai pu lai hak tege mangmo na de ler pizani mete koigi su luwa man to kunsi bage mayam ba pudam koina sangai di machi lo ga makok da hapsel ga sangai ko le ga chatli hagu so anthok pan sin se to lai hak tege khal pizani masina sum la prisna Manipur na British ki mikha polo ba chahi nipan ma mapan na wat ne da prithvi ki mapham ate da maroina koina Czechoslovakia ka haina ko lamdo adai da thairo de se doctor amona amuk thale amuk pansel li to buri se sathar ra Ngasigi 38 National Eye Donation Fortnight 2023 ga mari leinana free eye check up camp amaso pangthoktu na mit ka mari leinaba tongan ba layeng sing pangthokhi Naran Saina maningda ngarang ayu pung 10 makhairom tabadagi hauna kukim leten singna nomai maru amuk anira kapthorakpa horoklaba matung ngarang ahing nongyaidagi amuk leptana nomai kapthorakpadagi khulngakpa village volunteer singna so handuna akanba mawongda nomai kapna khre hairi ngasi ayu pung 5 makhairom tarakpa fawbada kuki khutlai paiba singna nomai kapthorakpa lepkhide kuki na tawriba khudingmak sarkar asina yaduna adum lairagadra haina praja singna pendaba kaya phongdongnarakli amaromda fubala maningi chingfai area da sungarang ahing nongyai matung pung 2 makhairom tabada kuki militen singna nomai kapthoraki hairi hauzik fawbada asok apan asi anagi paudi leitri Manipur da Santi Puraknabagi damak Delhi da Minister MLA mayam ama chakibasida miyam gi luchingba Chief Minister yaudriba karigino haina Manipur Pradesh Congress Committee gi President K Megasandrana wahang hanglakre ngasi Congress Bhavan da pangthokpa paugi mifam amada K Megasandrana hai me ahum dagi haukiba irang asina mari leinana hana su Minister MLA khara Delhi da laikre ngarang su khara chatkre masida karigi CM na tumina lairibano center na unagadawriba du tongan na unagani hairi punna unabadi karikai Chief Minister amadi kem tawduna lairiba Minister MLA amadi BJP da support tawriba party sing darka lairabadi Congress MLA sing fawba yauna Manipur da santi puraknaba Prime Minister Home Minister unanaba mating laina thabak tawrabadi yam phagani haina khali haiki
Manipurda thokliba irang asida Assam Rifles singna chathariba thawongbu yaningdaba phongdoktuna ngasi Tezpur apunba maira paibi singna Tezpur awang lekai community hall da wakat mifam famkhre wakat mifam aduda go back Assam Rifles Manipurda NRC satna halu Manipurda ge Assam Rifles loktho o haibana chingba pleka kaya sijinakhibaga loinana kholaw kaya so lawkhi Hamzariba tahana ati Tezpur maira paibi lok punba Uji kogi Manipur da chathariba megi tang ahum dagi chathargiba irang jira lehidaba ima ibel ja isu kaya ama lehidre kaya ama thawai thakre masai sida koina isa lehidabigi maisang na ngawba mama kaya ama mayum lejadaba mama macha kaya ama masigumi awaba mayam ji ujarko matamda ngasi asigi jum mathasida asara phana koki gi mateng pangduna akoina ngasi akoi ja isu mayam ima ibien mayam sibu karamaina khucha khulai amata su pajada ba khoi bu karamaina mayong na dagena akoi sina so wana hona ringai tanja sida asara pana akoi bu etik tok amata yopjan bire miyoi kayam sa hatok bire miyoi kayam sa noi panuna kayam jo lagidre asigi mai sida khoina pamjari badi Manipur dagi asara phalla phokpiu State asida thokliba kangluki irang asida maitei singna hana lejaramba lam machet ama fawba mahandanaba maitei singna hana lejaramba mafam singda hanjanaba thawrang tawba hawre haina Socialist Students Union of Manipur sumgi president S Yaimana phongdorakli wafam asilup asina sinduna chahi khudingi September 13 fawba chathagadaba lamyanba irabot ningsing thawram hawdokpagi thawramda haikhibani Bisnupur district leimaramgi Santi Bazar da leiba Namyanba irabaki mitamda mioi kayana haikal lekat tamduna hawdokpa thawram aduga mari leinana yaimana makha taraduna maitaibu kanagumba khara na muthatnaba amadi Manipurgi apunbagi saktam thugainaba atamnana hotnarakpa haibasi laibak thibani mafam kayada maitai khunja singi yummai thaduna talakpa namduna lam lauksanaba hotnarakpa asi sumna thingnanaba sem sare Nampu hapugi thawong kaya miyamgi mayokta chatharakpa asi taraina laude mayum makai mai thaduna talakpa sing hanagi mafamda mayum saduna lehennaba lup asina thodang lauri mahakna makhata na hai Manipurgi tangdu leitadaba fibam asida mahairoi sing larik tambada ayapa piroidabani khuta khutlai paiduna thengnaba lan khaktana yaroi mahai masingdasu sangsinaba hotnaminasi Kariguban lamdam asi kannaba tangai fadaba tanja laklabadi madudasu mahairoi sing saruk yagadabani lamyanba irabo na apunbagi saktam iramdam kaidanaba hotnaramba thodang adu na singna khangba mathau tai haiki Amaromda leimaramgi khulngak liba khunja singda Socialist Students Union of Manipur sumna chatuna leimaram yaifal lamjing luki khuthangda angamba sel mateng pangkhre madudasu iramdam asi kahandanaba hotnaminase haina sumgi makaidagi su phongdokhi Meitei yumpham amata khuzil mamai mupapul lam amata mangba yaroi haiba meitei yumpham amata atopa kangbu singa mullaga lawbusu yaroi masigi damakta masa masagi mafamda hanjananabagi damakta yumphamda hanjananabagi damakta Socialist Student Union of Manipur gi mapi mapa oiba singna mari leinaba singda maruiba thodang lawduna afam judagi da hanjananabagi damakta thorang kyamu paikhatpan aure Maitai gi yumpham amata mangba yaroi maitai mangba yaroi habase union asigi achauba warefam oigani lamjan bai Manipur State Commission for Women gi 13 suba Foundation Day gi thawram ngasi achamba thawram amaga loinana Lamphel DC Complex ta leiba commission asigi office ta pangthokre thawram aduda Manipur State Commission for Women gi chairperson Salam Ulka Devi amadi commission asigi members sing Thumlip Tingning Pham Monsang Laurembam Dayavati Devi amasung ti Chawin Singh Koireng na president sing oina daisa famki Ngasigi thawramda Manipur State Commission for Women gi chairperson Salam Ulkana ngasi fawbuda commission asida case nangkhai mapan lakhi commission asina haukiba me ahumdagi setharakliba lan asigi manungdasu jat bizat khaidana nupi singi damak thaba kayasu pangthokhi amadi commission asina nupi singi oiba gender policy ama draft tawal loire athuba da lengakta pisilagani haina phongdokhi अखोई मणिपुर थोड़ी मैम से अयामदी अखोई जेमददी मैतेली थौना ले नुपी सिंगे हायरगा सिदे कमीशन दा लाकांददी नुपी की मायुक्त क्राइम से यामना अदुम वायलेंस से लेबा
aduna Manipur State Commission gi Women Commission gi maikaidagi koi gender policy ma already dismantle mayamda Manipur State Commission women draft loire ko government da sinarani marhuina thongmanada ba amaga thongmanada ni khena base leibna commission da lai base economy problem gi maintenance ki su lai thongmana base economy ki problem ba aduna asigi thongmana na gender and asigi mana da khena ba leidana sabak tongbagi commission jina already koi gender policy leire Huji akoina kachin koya puna ma women commission na thabak tongda ko nei habadi maram di akoi na chapang nam daraga su to i thobok sing je akoi one stop center gi makai dagi kari lei habadi paw lok jaraga adum akoi update tawraga matin pangna ko nei matin pangjari women commission na Manipur Sarkar asibu kukina tawriba makai adum yaraga lega dawribara akhoi se kuki singda sadanglaga hinglibara sadanglaba michel amagumna akhoi na ngasi fawba lengak mapu pandaba amagum hingduna leiri haina naran sainagi khunja singna lengak ta pendaba kaya phongdorakli naran sainagi khunja salam ibem sana ngasi paumi singda phongdorakpada megi tang ahumdagi haurakhiba kangluki lan asi tha manga sujilakle masi fawbada paliba lenga asina waroi simpurakpa ngamdre iramda masida ngasi fawbada thokliba thaudawa thok ase Manipur Sarkarna Mieng amata sangbidana leiba haibase akhoi thamoi kainingai ni lamdam sida leiba mioi sing asi chamagi manungda chada maudrama pandi thabak suraga hingjaba ngaktani thabak sufam nongpham khanglaktana leirpa kuirabani August kuma pandagi naran saina da thokliba thodok lomi amana labuta har chaiba chapada kuki militant singna nomaina kapsulakpa lekhrabani ngase fawba nomai kaplakpa leptri Maduda Central Force singna handuna kapadi lairadana micham praja kayada onsenduna nomai chingdol onsilakpa asibu aikhoi bu ngaknaba tharakpa Central Force lo haina hangki Karigi damakta no ngase fawba praja singna wana mapu pandaba lengak amagumna khangduna lehaliba ase karigi no tungi mirol ge damakta aikhoina tumba chaba khangdana hotnaduna leiribani masida Manipur Sarkarna karamba miyang sangbirabage haina pendaba kaya phongdorakhi ngasi phawbada iramda masida thoibal thogdo wa thok maya mases Manipur Sarkarna miyang ama phau sangbidana leirpa haibase akhoi gi thamoi kainingai ni lamdam sida leiribasidi 100 ki manungda 99% di thabak suraga isa semjaba mi ngaktani Manipur Sarkarna ngasi phawbada tha manga chupna changjalaba lala sibauda Sarkarna miyang ama phau sangchendaba haibase tunggi punsira Saron surol ba hoga ba isa shu singa se kari hoga da ga haibase Manipur Sarkarna ngasi phawda achauba phire ama lobide August ki tang kunma pandagi naran chena khungang sida thoi ba thogdo longmi amana har saiba satpa matamta nongmai kapthare Center Force na khol halaga ka badi laidan akhoi da nongmai chindol onjala pasibo masibo akhoi bu ngang na thar Center Force ro kani kita makta no ngasi akhoi na chog yamna mapu ba da lenga makum da khang tu na le hali bisi kari madam kita makta no tunggi yum bidel or ka to bi sa singa se karam na mi hen ga da ai khan bada a hing nong thin khang da na sa ba tum ba chang da na akhoi na ngasi ba da yai rek da na leidi South Kashmir gi Anantnag district ki Korkanakta leiba Galdol Forest nauna nomai kapna bagi thodok thokre haukiba yumsa kaisa nimita Laskar e toiba gi terrorist singi attack ta army officer ani amasung Jammu and Kashmir police ki DSP ama sahid oikrabani ngasi nimit humni suba nimit ki ayukta gi army amasung police team gi apunba khusuna Galdol Forest ta terrorist ani natroga ahum lotuna leiri haiba thajabadagi nomai leptana kapri hairi Laskar e toiba militant singi local commander Uzair Khan yauna forest adu da terrorist sing adu security force na question duna thamne haina Jammu and Kashmir police na hairi Bihar ge Muzaffarpur district ki Bagmati tutorial da hi lupage thodok tugi hauzik fawbada angang kun rescue toba ngamkhre thiba humba ge thabak makhata na chathabada ngase ayok chahi nifu rom suraba nupa amagi haksanga chahi mari rom ge angang amaga ge haksang phangba ngamkhre haina district magistrate Pranan Kumar na phongdokre makhata na mangkhiba mioi sing thiba ge thabak sathari haina su Pranan Kumar na haiki Mi kuntra rom tonglaki bahi adu lupada school tamba angang amasung nupi yauna mioi 13 thiba khangkhidabani hi aduna Bagmati tutorial gi Madapur Pati Ghat ki wangmada leiba Badgama Ghat lanthoktu na satna ba hotna bada hi lupagi thodo adu thokhibani
National Disaster Response Force NDRF na SDRF ka punna makha tana thiba humbagi thabak sing sathari hairi matang asida nungthilgi pau pizaba loisinjare image tv mi eng tabiri basingbu amuka na kurumjari